Rumjai Mampun Mapangi Paukra Pazake Mampun Taminasi. NATO Chipna Trump Sumatuna Greenland Wato Hogimaki and Edilotion Cray. United States ki President Donald Trump na Greenland Loksingani Hana Kanna Tarokpatagi How Kiba Numit Kaya Nisida US Amazon Euroki Lebaxing Marakti Kanung Kanna Duna Lakibadu Military Alliance NATO North Atlantic Treaty Organization ki Chief Mark Rutte na Trump ko unaraba matungda yasinama purakare hari Masina Maram Oiduna Rutte asi Trump sumbang amba leader ni haina maikai kaya thagana ngli Greenland asi US ki ngak sel gi damukte yamna maru oi haina phongdola duna Donald Trump na Greenland loksin ba natana tai upai amata yaroi haina hokiba numit kaya ni sin muktuna laki Ngarang Switzerland gi Davos ta World Economic Forum da wangang bada Trump na Greenland loksin ab damukte military force sin aroi haina maki mamangi threat amadi handoki adum moinama Greenland gi wafam si laikhai tabangam dana laki NATO gi Secretary General Mark Rutte na Trump ko unaraba matung le yamna angak pamong da Trump ne Euroki lebang nipan da Greenland gi issue ga mari leina sa da taragi tarib logani hana lautoki bodu handoki Arctic ki ngak sel gi damukte framework amma Rutte ga yanaba purak le haina Trump na maki social media site Truth Social da post okay yamna tambang daba leader mo oriba Trump na matungna kari amuk torkodoribno habduri khangri adubo hojima ki oina di US samsung Europe ki lebak sing martum khanar madu Mark Rutte na maram oina nem thakre Mark Rutte si wangang bayam haiba amasung mi themba yamna haiba leader amani haina lawnari mamangda mahangna Trump ta dedi haina kauba aduga napang yamna tawba Trump na yamna harau gotaba mongda chithi ibigi thokdok kaya su laiki hari chaitram doi Netherlands ki prime minister oringedesu Mark Rutte na yamna haina mayambaga yanaba puroktan office pai ki hairi mathangi pauda US yaudrabasu Europe ngakthokphang ngamgani haina Finland ki president na phongdokre US ki mating yaudrabasu Europe ta leiba leibak singna Europe ngakchaba ngamgani haina Finland ki president Alexander Stubb na mek sengna phongdokre Switzerland ki Davos ta ngarang World Economic Forum ki manung sana United States yaudana Europe ngakthokpa ngamgadra haina debate tongnarakpagi paukhum piraduna president Alexander na Europe ngak senbada US ki mathau ta de hana phongdokhibani President Alexander na phongdokhi wafam singbu social media da paksana sandoraki bagaloina na online da tongan tongan bo wakalon kya so phongdoknaraki Welano yumbu ino pangtokhiba conflict zone ga mari leinaba political interview program amada journalist Hara Kelina moderator ino pangtokhiba awang bathaki WEF panel amada President Alexander na Euro ngakthok sanabagi matik mayai kaya Europe lebak singi lei haina mayek chengbo waron thamkhibani WEF ki panel aduda North Atlantic Treaty Organization NATO ki Secretary General Mark Rutte amasung Poland ki President Andrzej Norocki su saruk yaki panel aduna hanglakibo wangsing pakom piruna Finland ki President Alexander na America mating yauni Europe masamatanda Europe ki singna paching aktok ngambai nona leijai Europe ta singna ba kudingmak Europe ki libak sing aktok chum ngamgani haiki President Alexander na Finland gi ngak sen gi tarang sing phongdoladuna leibak asigi train tawraba miyoi million ama leibaga loinana sayol asigi manuda miyoi lakh 2.80 lan mi de yahol lagani haiki Finland gi Air Force amasung artillery mapangan thamladuna President Alexander leibak asigi F-18 fighters jet jauna fighters jet 62 F-35 fighters jet humpu mari leibaga loinana Europe na kwari sauba artillery gi mapangan leibak amani su haiki Finland ki fighter jet sing asi United States ki makha polaga thabak tobana te haina su President Alexander na panel adura thamki mathangi ahum suba mapaleba ki pauda Pakistan asi Hamas ki makon oire Palestinian terrorist group Hamas na Pakistan da maruina Pakistan occupied Kashmir pokta wakalon khakta natana legislative ki sangja phamsu phangduna tekte kaidana makon oiragliba si aruba threat oirakani haina report amna phongdokre Gaza strip ta Hamas khulai thado hanna bo hona bada pithibi lebak singna puning changli adubu Pakistan asi Hamas ki yamna leihau phaba makon oiragli haiba sisu lebak sing khangba darka oi makoino nongsup lebak singda amadi makoigi akoiba lamdamda leiriba nongsup lebak singi interest threat oirakani haina United States based over Middle East Media Research Institute MEMRI gi report haiki Gaza strip ta US ki President Donald Trump na luchingba board of peace ta Pakistan ki Prime Minister Shehbaz Sharif su yawnana ba invite tawki adubu Pakistan Hamas ki musing maning makha tamna operate tawba miyang yoba thawramda saruk yaba ngamhanba amadi local militant group singa khusamna bada yaba piri haina report aduna haiki Mathangi pauda Gaza gi miyoi lising trama apan lom miram da puduna layang chatham mathau tale WHO
Gazada ana laeng ya hen ba kudong chaba leitaba maramna leibak aduda leiriba mioi lising trampang lom miyam da puduna ana laeng chathabi tangai padab leiri haina World Health Organization na phongdokre Hamas samsung jerin gi marakta sona kiba lan na maram oiduna leiba sing ana laeng sang yauna ana laeng da changba machak matum sing yauna ama ang ata kya mu thon kibana maram oiduna mioi sing asi miram da puduna laeng magi tangai padab du leiri haina WHO gi Director General Tedros Adhanom Ghebreyesus phongdokre Tha sigi trampanda Gazadagi Jordan da imung manungi mioi kuntra tau yauna anaba mioi kunmathoi makata laing chathanaba pukibabu Director General Tedros na Thagatpa phongdokpa loinana Jordan gi maikaidagi makha tana laenga mari leinaba thabak thoromsina mateng pirakpabu su singthaki miram da laeng nabigdamta na basing masing kakna pubugi matang na thamlaki role aduda Director General Tedros na Israel na hauji lanmigi attack chathariba leba asida leiba masing yamleba na basing laeng mai kudung cha phangdaduna haksengi lamda toido hendongna Kudong chadaba kaya mayong na duna hingli Israel na lisang sinna sathar kibalan landa da leibak adugi hida langthak amasung thau na singba polam sing sinkhan ngai ba wasilakpada natana leibak adugi hospital sing chauna mangata thokibana mafam adura leiba miyangi punsira chauba singna ba mo ehenbada natana anaba miyoi singda so achauba chaiteng ma piri Jerusalem district ko na Gaza dagi Israel na kudum chansinuna leiba West Bank da namduna Naduna leiriba mioi amabu makatana laeng chathanabage ya pikibabu Director General Tedros na thagatpa phongdokhe kumja lising ani kulumdagi October dagi Israel na Gaza da paktakna mihat chathaba hokibadagi hojik phawda Palestine macha lising humdramathoi hat krem chung lakh 1.71 na aso apan nangan kre haina WHO na phongdokhe